Paushedi yumpum oiba marui ba pau kharab de taujari. Birgi mathakta election petition defense council na paukumpi na bagi matam nirakpada court na ayaba Pikhre. Manipur Legislative Assembly da Indian Constitution ki 10 schedule ki makada constitute toba speaker ki tribunal na haukiba jun taragani panda MLA oibadagi disqualified tawkraba kumbi AC ki sanasam bere ki mathakta file torok pa election petition ki well the petition asigi defense council na petitioner ki maikai ki court thamlaki wafam singgi paukumpi na bagi matam pibi na ba hajarakpada court na ayaba Pikhre. Ex-MLA asigi mathakta file torok pa election petition asigi number 12 of 2017 ne petition asik kumsa sok lising ani taraga tarita pangthokiba taramathoi suba Manipur State Assembly election the ex-MLA asiga lamba tawnaki baning thawjam mangi na petitioner oiduna phal tawraki bani case asida petitioner na ex-MLA asiga atopa miyoi aniga punna ahomba respondent sing oina consilakki bani aduga case asina pangthokriba mikhal aduge result lauthokpaga ikan kanadana phal tawraki bani case asi High Court of Manipur ki justice Khairakbam Nobin ki pais the well satharaki bani loinana auzik motion stage the leiraba case asike well the masiki petitioner ki maike ki court submit tawrakiba wafam singi matang the respondent ki maike ki defense council na masiki pakhumpi na bagi matam pipi na ba hajarak pada High Court na yaba pikhi bani atop pau amadana MU ki pro BC hapchage aiduna ministry na High Court hajarakle Manipur University ki Leibak Wathok Oikhiba Vice Chancellor Hairmba Pro AP Pandey bo suspension da thamlambadage dismiss tawkhibaga loinana mahikol asida hauzik normal si anjelaklabana university asige Vice Chancellor ki thabak thoram sing pangthoknabagi damak Pro BC natragana senior most professor amaba assign tawbada ayaba bibhinaba Government of India ki Human Resource Development HRD ki Department of Higher Education ke Secretary na High Court of Manipur da hajarakle HRD Ministry ki Department of Higher Education ki Secretary ki prayer ase High Court of Manipur the Journal Singbo Manipur University ki Administrator oina haukiba judgment amasung order pikiba public interest litigation PIL number 49 of 2018 aduda miscellaneous case PIL number 51 of 2020 oina file tawrakibane miscellaneous application asina High Court of Manipur the Assistant Solicitor General ASG of India Oikhre Sarangthem Suresh ki maike ki file tawrakibane miscellaneous application asida applicant na court phangthoklibana Manipur University Students Union musu Manipur University Teachers Association muta amasung Manipur University Staff Association musana matamdu the Vice Chancellor oiramkiba Professor AP Pandey ki mathakta akanba khongjang sing sangsilaktuna University asime kuntra soklising ani tarani pande ki total shutdown phawba tawkhe Hariba khongjang sing chida ki tongan ba red petition sing yauna petitioner chongtham nimaina Union of India amasung others ki mayokta file tawrakiba PIL number 49 of 2018 asisu yauki haire aduba PIL asigi High Court na October 13 sok lising ani taragani panda pikhiba maraki oiba order the journal sing administrator oina haplam ki haire adum oinamak mamangi komja sok lising ani taramapan gi me kungani thoida High Court na PIL number 49 of 2018 asi dispose tawraduna pikhiba direction sing the independent to member committee ge report ta yumpham oiduna Ministry of HRD na Vice Chancellor ama hablaktriba phawban natragana Manipur University Act 2005 ki provision sing ge matung ina visitor by Vice Chancellor ama hablaktriba phawbadi journal sing na BC ki dhabak thoram sing makatana tawkigani aina aire Sairakaste February kunga mathoi sok lising ani kunda thokiba ministry ki order number 3306/2018 CU4 ki matung ina Professor AP Pandey thabak tagi dismiss Toukhre aire masigi iroidana ministry ki July 9 sok lising ani kungi letter number 3310/2018 ki CU4 ki matung ina Manipur University ki maike tagi pirakhiba cherol asigi paukhum Hauzik Manipur University ki mahusa ki phibam anjille aidana phongdorakre aire loinana Professor AP Pandey dismiss tawkhrabana hauzik MU ki BC ki post asi angduna leiresu haire maramaduna hauzik anouba BC ama hapnabagi thabak lokatpadi Oikhre adubu thabak sina matam sangki gadabana Manipur University Act 2005 ki provision number 2 clause 6 ki matung ina mahikul asigi BC ki thabak thoram sing pangthoknabagi damak Professor BC senior most professor ama assign tawbada High Court na ayaba BBU aibasini Court na matter asi lokala khanaraba matung da pikiba order na haibada
ASGS Suresh na Manipur University ki anagi VC Professor AP Pandey na Delhi High Court ta file tauba writ petition adugi matangda division bench asida tamgadabani aduga matter asigi makhataba saruksing khananabagi damak mathang thagi mangata amuk khana list taunanaba direction chu pikhe nakalamromda sahi marfu drahum da shurabi ama discharge Toukhre Ukhrul ki viewland da leibi masagi sahi marfu drahum da shurabi anubi ama COVID-19 positive oibadagi COVID care center da thamduna treatment tawraba matung pharakpadagi ngarang discharge Toukhre aire Ukhrul ki viewland zone 1 dagi masagi sahi marfu drahum da shurabi kingai la phaire tha asigi taramanga da test tawbada COVID-19 positive oiba thengna khibani Mahak tribal history leite nobit adumak Mahak Mahakki imungi miyu mari ka loinana TK Woodland COVID care center da puduna treatment tawra khibani Ukhrul District Hospital dagi phangba report ki matung ina hospital asigi inpatient ki immune system kangkhatanaba sang naina vitamin thai aire district health worker singna kathokpaga loinana masagi mathau chapchana pangthokpadagi district asigi miyoi kya tamthiraba laichat asidagi kanba ngambane district asigi COVID-19 positive case masing yamraga su ngasi phawba laichat jachina siba amata yaudre COVID-19 dagi phagalakpa sahi khwaidagi yamba miyoi state asigi oina Ukhrul district ki kingaila phairena oire Mizoram da anouba case taraga nipan thengna ke ruling MNF ke MLA amaso positive oire hauki bapung kun mari asde mioi taraga nipan makhata na positive oire ma thengna ki baga matungda Mizoram da COVID-19 ki case lising ani chahum yakhai mapan yaure aina state health department ki official amananga si phongdokre nauna positive aramba thengna ki basing adigi manungda state chi ke ruling Mizo National Front MNF ke legislator ama yauri aina mangna phongdokle Official duna phongtok pamatung ina anouba patient sing adugi manungda border security force BSF ki jawan ani amasung tha ama khakta ngariba angang amasu yauri mangna haiki anouba case taragani pan adugi manungda tarana Aijon district da marina sarchief ta ahumna lungleida amasung amana longlai district da thengna khibani haujiki oina Mizoram da COVID-19 ki active case chamba ka marfu mari leiri haina phongtok laduna official duna haiki haujuk phawda mioi lising ani chama khum ramanga leina asigi phaduna discharge Toukhre Karachi the journalist Thiba Khngkhidre Pakistan ke JNIMS ki thabak tauba senior journalist ama Karachi the Thiba Khngkhidre aina thangchanu mit media outlet asina phongdokre JNIMS ki mathung inna Ali Imran Shahid ko journalist adu irai numit ki numidang da mayum da ki thoke amsung Mahakki emungda Pungkhai ama leiraga hllakkani haina hairam ki ba oirabasu jumda hallakki dabani aire Mahakki loina bina phongdokki bada Mahakki car jumgi mapanda khamdul lei amsung Mahakki mobile phone su jumda lei imungna police ta pau pibadagi sayad alaktabagi matangda case ama register Toukhre lokta tasinbada ahum sire nipan sokle Jammu and Kashmir ki Doda district ta gari ama aruba lok amada tasinbadagi miyoi ahum sikhibaga loinana atopa nipan sokle aina police na ngasi phongdokre Doda ki senior superintendent of police Mamtaz Ahmad na phongdok pamatung ina thautok adu ngarang numidang weram district sigi Ambal area de leiba setlu na lamanak ta thokibane magna haiki tata somo adu lambi dagi haidokraba phit chahum lom luba loka amada tasinbaduda mioi ahum khudakta sibaga loinana atopa nipana sokhe thaudok adugi pau phangbaga police amasung area dugi mioi sing khudakta sangsenbaga loinana mi kanbagi thabak chathagi aina phongdok aduna mahakna haike asokpa sing adu dodagi GMC hospital da pukhatkre UP da Lupa Crore amaga lakun mangagi Ganja phare Uttar Pradesh ke Hathras district ta police na Lupa Crore amaga lakun mangarong ge oigadaba Ganja kesi sanipani phu phagatle aina official sing na si phongdokre Official sing dugi matung ina jamla Ganja dungarang district siki Sadabat area da truck ama amasung car amadagi phagat kibane Hathras ki superintendent of police Benit Jaiswal na aike akaknaba pau phangbadagi police amasung special operation group ki kangbu amana Sadabat area da check tobagi thabak chathagi check tobudu da truck ama amasung car amadagi Lupa Crore amaga lak kun mangarong ge oigadaba Ganja kg chanipani phu phangkhe adubo gari sing aduda lakiba miyu sing dena thoktuna senkhre aina mahakna phongdokle Yamlaba Ganja phagat khiba asiga mari lainana narcotic drugs and psychotropic substances eki makhada case ama lokhotpaga loinana makhata na thigatpagi thabaksu chathakre ainasu ASP na phongdokle Mizoram gi school sing thingjil lagane haukiba October 13 tagi class toba haukiba class 10 amasung 12 ki mahiroi ke COVID-19 positive oirambadagi state government school kudima October 13 tagi thingjinaba warep lawre aina Mizoram gi education minister Lan Chantma Ralte na irai numita phongdokkiba loinana karigumba anuba problem sing tholaktrabadi November 8 dagi abukhanna school sing hangnaba mari leinaba singa tanaraga leple aina minister na phongdokki Tamil Nadu da Bambula factory mai chakpada sirmi manga sikhre ahum sokle
ngasi numidang wairam khanghauduna thokpa thodok ama oina Tamil Nadu ki Madurai city da leiba bamula safam ama bhaijakpada factory aduda sabal loiduna thamba bamula sing pokharakpadage factory aduda thabak suba sinmi maga sikhre aduga ahumna asoka panangkhre haina agency ki pau amana phangdokle fire tracker factory aduda thamba sabal loiraba bamula sing pokhaipada natana factory adu mai chakpada leikitraba sinmi singi manungda nupi ahum yaure asoka pananglaba worker sing adu natana atai sinmi ayamba khulai thuna factory manungdagi aijingna chenthokpa nanghaure hana agency ki pau aduda palle thawdok aduna maram oiduna factory ki asoba structure adusu sathina akai atoi thokpadagi nauna sagatpa darkar oire haina police ki source paladuna agency ki pauna haire khanghauduna pokhare kiba bambula sing adu lakliba diwali kumaiga mari lainana state manung amadi mapal animakta kumai asigi mamang da matam chana thadopa nangnana ba chayot amagi manung da sem saraga supply tongna ba thambani chakliba mai adusu Sribeli Puthor amade Birudu Nagar da station toba fire service unit ki personnel sing thamjilaktuna mutanaba honare haina police to phongdokre marak asida DM ki president MK Stalin Leibak Thiba thodok adu da leikhiraba miyo sing ki mafamda thamoi sokna awaba phongdokpaga loinana imung manung ki miyo sing da compensation pinana ba dabi Toukhre fire work factory sing da sarkar na section tharok lokna na basu dakshin ki aire ngarang numidang pung 13 minute manga taba matamda Lilong Kendra da by election asida independent merep oiriba en antas khan ki worker sing na Lilong chawpok mairel khuldat leiba bogi mem Salaudin apok leikidraba ali gi jumda mikhal gamari lainana mi phampang thoklingai da ex-MLA Abdul Nasir losing batim amat laklaga yum amasung gari kiya yakhai thuairamle thaudok adu da nupi masa amasu window class na yamna thina asok apan nangkhre thaudok adu ga mari lainana Lilong police station da ex-MLA Nasir amsung Mahakki kangbusing adugi mathakta FIR ama loss Toukhre aire NDNPS court ki thaudok ki case da anouba section ama hapsille Haukiba me kunmathoi da Lampel Court Complex da leiba Special Court NDNPS Manipur ki courtroom da Docter amana Mahakki statement piringai da matamduki Narcotic and Affairs of Border and haibagi Addl.SP Brinda na Kihan-Khanghanbagi Thbksing chatthei aiduna Docter masana file torokpa report dagi laukhatpa police case da anouba section ama hapchinkhre Thaudok aduki matang da Lampel police station da complaint tawrakiba Docter adugi maming TD Barnai Kipsiru kawe Mahak Jawahar Nehru Institute of Medical Sciences JNIMS ki doctor ne mahak na wakalakibagi matung ina police station asina thaudok tugi matang da case FIR number 91 close 7 2020 register tawdun alokhat kibane Panbaja bade special court and the NPS Manipur court da thokiba thaudok adubo All Manipur Bar Association amba amasung Manipur Judicial Officers Association gi maikaidagi akan pamongda condemn tawkhibane aduga matam aduda court asigi presiding officer Oikhibe nautu ne sori ne thaudok tugi matangda wakat patigi High Court of Manipur na Addl.SP Brinda gi mathakta criminal contempt case amalokatuna haujik masigi well chatharibane aroibeda content sing asigi maroiba pau khara asiba pau tamjariba Manipur Local News YouTube channel amadi Facebook page asidagi yengbiriba punampu pathagachari loinana channel asina thumda kanarabadi subscribe like and share tawba kawbi ganu punampu amuka hanna thagachari